State asida paisa khaibada amadi namfuda sel khaibagi thabak chathare haiba intelligence ki pau khara fangbadagi security force na sas operation tawbada mioi kya fagale Churachandpur district ki Sisipur police station na konba Kherit Rangkai haiba mafam sidagi Kuki Soo group ta yauba Chin Kuki Major Army cadre mari farba mioi sing adudi Samel Kamnim Hau Kungamathoi of Singat village Churachandpur district Anisubada Hegun Sinmingun Kungamathoi of Chanam 5 village Churachandpur district Ahumsubada Thangmin Hau Tau Thang Kunganithoi of Chanam 5 village Churachandpur district Marisubada Mangkho Hau Tau Thang Kuntraganipan of Thangbwa village Bishnupur district Makwedagi Makhagi Khulai Singh Asisu Fagat Pangamkre 2 numbers of 9mm life round ani 3 numbers of mobile phone Pausina Makha Taribadi Makhoi Singh Asi Ain Kaina Khulai Yonthok Yonsin Tauba Amadi Nongmai Chingdolda Micham Singdagi Namduna Sel Khaibada Chenaba Mioi Singni Union Home Secretary Imphal East Amadi Kangpokpi ki IDP Singh Unaram Laga Imphal Thadokre Numinini ki Khongchatta Ngarang Imphal da Thunglakiba Union Home Secretary Govin Mohan ngasi Imphal East amasung Kangpokpi District Yengsilamnaba Matung Nungthilda Imphal Thadokre Union Home Secretary Govin Mohan ngarang Imphal da Thunglabaga Rasbaban da Governor Ajoy Kumar Balaga loinana Manipur Irang Lanjena duna relief camp sing da changjafam lauduna leiriba IDP Singi Relief and Rehabilitation gi matang Law and Order amasung border fencing gi matang da review mifam pangthok tuna kupna khanakibani mifam adu da Chief Secretary na Security Advisor DGP Army amasung Assam Rifles Paramilitary Force ki makok thongba official sing su saruk yakibani Union Home Secretary Govin Mohan ngarang Churachandpur da chatuna mapam adugi maru oiba relief camp ani Dorcas Bank Relief Camp amasung Tuibong Subdivision da laiba Sadbana Mandaf Relief Camp da chattuna IDP singa hakthengna unaduna makhoigi khudongchadaba singi matangda wari shanakibani loinana relief camp ta lairiba mahairoi sing marakta class 10 amasung 12 exam mai paklaba mahairoi sing taramna okpaga loinana relief ki material sing su yanthoklamkibani Union Home Secretary na Imphal West ki Mekula Gulaf Higher Secondary School da hangliba relief camp yengsinba adu da IDP singi maikai dagi makhoi bo thuba matamda masa gi mayumda hanjinba yahanaba thabak lokhat pinaba makhoibu CMIST scheme da yahon bina bawakat ki mafam sing adu munna tarba matung IDP sing da makhoi gi darkar oiba document sing mari lena ba DC da pishinaba pauktak piramki Union Home Secretary Govin Mohan ngasi Imphal iski Deulalen da lairiba Christina Medical Hospital Girls Hostel da hangliba relief camp ta lairiba IDP singa unaduna makhoigi wakat sing tabuga loinana athuba matamda thabak oina pangthoknaba thabak lokhatkani haibigi thajaba piki mangna camp asida lairiba IDP singi hygiene kit singbu yenthoki tungda Home Secretary na Kangpokpi da chatuna ngahamon relief camp yengshinbaga loinana relief camp asida leiba handak chegi class 10 amasung 12 exam pass tawraba mahairoi sing da recognition certificate pibaga loinana school bag sing yenthokre yengshinba adu da district Asigi SP Manos Prabhakar EDC Sokhongam Baite MCS Singh SDO Singh amasung DLO Singh saruk yaki Tampakta leiriba water body sing dalam khopchiliba sing thadokpiu water body oina thamsi N Biren Tampaki lamda leiriba water body sing da khopchiliba sing thadokpiu water body oina thamsi haina hanagi Chief Minister N Biren phongduragli Biren amha ke official X thagalakpa post amada wafam asi phongdoladuna Upkhre nala khong phulaga yumkai amadi hol sajin batoklasi haina appeal tawragli mangna makha taraduna nong khajitang tabuga ising thumliba si karigino haiba nainaba matam oire lamfel area handa khara fabra lamfel park ki lam acre chamri henbada lengak na meter Mapal luna tokthokna water body semkre ising tungpham hana leramdaba adu leire lamfel area hoji khara safare Waithau pachu chap manana tokthokna lengak na water body semkre hairekli turel meya da lambi sembada turel longnam bal tangkhai ka khatlaga Semhan kiba isa gi lam soktana ba tawkiba adusu ningsinglamgani forest kokthokpadagi nong hek chubaga nonglikna una wanada yeigadaba adu chingmai da direct Yairabani na lokta turel da lainang oina chentharakpani turel khongnung ayamba fulle amadi thengalakle hairakpaga loinana birengi post aduda forest kansi forest semgatsi haina su phongdoragli loinana water body sing kansi amadi semgatsi pa turel nala Upkhre da lam khopchin batoklasi turel khongnung da yumkai saba leplasi turel longnambal thugaibaga lambi seman batoklasi turel torban sembada retaining wall chanbada kanglon chubna Karansan yaudana thika munaduna merit ta thabak lohansi suhansi turel khongnung toina sengba mathau tai haiba wafam sing miyam da thamlakli Pakistan ki kaisum sangdagi fadok chani hena nan thokre
Pakistan-gi Karachi-da laiba kaisumsang amadagi ngarang numidang athengbada inmate chani hena nanthokhtuna chenkre haina agency-gi pauna phongdoragli. Karachi police-na phongdokhibada ngarang numidang athengbada Pakistan-da yuwa habagi thodok thokpada kaisumsang asigi inmate-sing adu makhoigi cell-dagi thoanduna safagadaba mafamda leihankhi. Thawong asigi khudongchaba lauduna yamlaba inmate-sing aduna kaisumsang-gi guard-sing-dagi nongmai laktuna makhoibu overpower tawraba matungda kaisumsang asigi potlam kaya amangata thoalamduna amadi Soo na chingba fakayraga nanthokhtuna chenkibani hairi thawdo asi thokibagi paw sandorakraba matung kaisumsang asida leiramba inmate kayagi imung manungi miwaisingna kaisumsang asigi akoibada laktuna kaisumsangda leirakhiba makhoigi macha masu natraga mama mapasing adu thengnanaba honarakhi hairi kaisumsangdagi nanthokhtuna chenkibagi thawdo asi Pakistan da hokkiba chahi 50 rom sida khwaidagi chawba thawdok oiri kaisumsang asida inmate lising taruk rom leibani inmate chani hena nanthokhtuna chenkraba matung authority singna akanba jackson thawrang lokhotpaga loinana chenkraba sing adu thibagi thabak hokre hairi Palestinian kungatare hatkre UN na thijinna bakhangankre Gaza-gi khathangba sarukta leiba aid center amada Israeli Defense Force IDF na kapsinbagi thawdokta Palestinian kungatare sire kayana sopa nangle hairi thawdo adu Rafah manakta leiba aid center amada Palestinian sing aduna changsilakpada IDF na kapsilakpadagi thokibani IDF na phongdokhibada Gaza gi awang thangba sarukta lalauba singa khuthoknabada Israel gilanmi ahum siki masigi matungena action lawnaba honakibani kapsinbagi thawdo adu kupna thijilaba matungda lalauba sing punfamda kapsinkhibani hairi Israel lanmi gi wafam asi tungan tunganba report kaya nadi aranmani haina phongdokhibaga loinana United Nations na Gaza gi miyamna chana thaknaba amadi atai potlam sing lofam oireba aid center da kapsinbagi thawdo asi sijinnaba mari leinaba singda khangankre hairi BJP gi MLA singna chathariba thawong center na Manipur gi lairiba MLA singbu tumit kangum uhannaba maram oyhale TS Lokeshwar BJP gi MLA singna yamna thawna leiragadi constitution gi matung inna BJP gi legislature singi leader ama athuba matamda khanbiro aduga state asida leiriba governor da government semnanabagi MLA matik chana leiri haina legislature singi signature ga loinana state claim tawbiro adusunatana center na khalakpa ngairibani haiduna matam khara themduna thamlaga Manipur muthatpagi tangka geuraba phawba asida karishu yada haidana tubina leiriba sipende BJP gi MLA singna thawna leina ikhoi kaidausigge haibadu haibiro pumnamak toklagasi hairagasu Congress ki MLA mangadi chamadi saugatnaba sem saraga adumak leiri aduna taduna hojik BJP gi legislature singna chathariba thawong asi central lenga ki mafamda Manipur gi leiriba legislature sing asibu tumit kang gum uhannaba machak ama ohele masi khwaidagi laibak thiba amani Manipur prajabu lairik leishu haitaba karishu khangdaba udaba oina uhanba sulangani haina TS Lokeshwar na phongdorakli wafam masi NGNREGS ki MLA gi line department ta thadarakba senfam na yumnang khuna owang leikai san senfam da saba mini community hall ama kundrapam kendru gi TS Lokeshwar na chief guest oiduna Sangabagi thoram aduda mahangna phongdokhibani thoram aduga mari leinana mahangna hai haukiba megi tangkunda state asigi paumi singna tongba MST gi bus ta Manipur thaba wahai adu muthalun natrabadi Shireli festival haudopagi thoramga mari leinana I paw loba makhata na chatpa yaroi haina Central Security Force na chatharakiba thawung adu yaningdaba phongdoktuna lamdam asigi paumi singna hariba thawdo adu kanagi thawin singino makhada chathakibano haibadu khanganriba fawa Manipur lenga ka mari leinaba I paw phongdaba haina khongjang changsinduna leiribani thawdo aduga mari leinana state asigi chief secretary na Manipur haiba wahai muthanabagi wafam adu state government gi maikaidagi karigumba order amata thokiba leiti hanadagi su responsible oiba political leader singna sengdokhiba leikre hairagadi karigidamakta Manipur haiba wahai muthalu hariba Maha regiment ki battalion adugi commandant kauraga hangdriba karigino aduga responsible political leader hariba aduna kanano haibadu sengdokadabani president rule thamduna state asida governor na in charge oina state asi bungakliba asida central gi sifai macha amagi makhada Manipur asi leirabra hainasu MLA TS Lokeshwar na hanglakli service rifle na kapsin jabadagi leikidrei Kakching district Sogunu police station gi manung chanba khongnang phaisavida leiba mari suba Manipur rifles ki post amada posting taraga leiba personnel ama masada issue tawba insas rifles na amana masa mathada kapsin jabadagi laikanaba ngamdana leikidre haidi thawdo singa se nungtil pung amaga minliang khairom tabada post adumakta da thokibani haidi leikidraba Manipur rifles ki personnel adugi ming Kambrambam ibomcha kuntraga humdoi leikidraba ke Sanaton kawi mahak serau kaithel dagini mahak rifleman number na 0820102223 ni haidi lan lepna bagi damak Russia na akanba demand kaya tawkre Istanbul na mediator oiduna Turkey da pangtholiba Ukraine amadi Russia gi peace talk asida lan lepna bagi damak Russia na akanba demand kaya tawkre haidi Russia gi demand sing adugi manungda Ukraine na makhoi gi lamgi saruk kaya Russia da pithokpa amasung tungda Ukraine na makhoi gi army gi chang handhanduna amadi nungchup leibak singi khulai Ukraine da thamdaba makhata na fataba
mahai thoraknaba thabak thoramsing tawduna Russia bu landa chingsinnaba hotnadaba haibanachingba yawki ngasi pangthokiba peace talk aduna nakal animangna pungkhai amarom tamak wari saki wari saraba matungda Ukraine gi representative singna phongdokibada Russia gi demand sing asi ka hena chawba amadi asuki matik complicated oiba maramna Ukraine gi maikaidigi wafam amada thamba ngamkhiroi hairamki panba yabadi Russia gi demand sing asigi matangda Ukraine na mamangda su lam pibe ngamloi amadi surrender tawroi haiduna yanaba purakpa ngamkhidaba leikre Ukraine gi maikaidegi di peace talk tawribasi nakal animangna yanaba purakse haibasi adubu Russia gi demand sing asidi makhoida separator tau haibaga chap manai haina su phongdokhiba leikhi Russia na tawkhiba demand singi manungda Ukraine asi nuclear country oiduna tungda NATO da yauroi haibagi guarantee pigadabani Russia na khudum chanduna leiriba Ukraine gi mafam mari yauna Crimea asi official oina Russia gi sharuk oire haina sakhangdabani haiki masida natana khuthongnaba matam khara lepagi matangda Ukraine na foreign military aid loba leptuna numit 100 gi manungda presidential amadi paramilitary mikhal pangthokadabani haina Russia na demand tawi awang nongpoke ichawgi phibam lori mioi 36 sikre lakh manga hena awaba mayoknari haukiba chayolda monsoon na purakhiba akanba nongjuda awang nongpoki mafam ayambada ising ichaw amadi chingning khaibagi thodok thohankhibada mioi lakh 5.5 hena awaba mayokna hale haujik fawbada ichaw amadi chingning khaibagi thodokta awang nongpoki mioi 36 sikre haina agency gi pauna phongdorakli awang nongpoki ichawgi phibam si makhata na akiba phibam da leiri haujik fawbada asam da ising ichaw na maram oiraga mioi 18 siduna mi khwaidagi yamna siba state oiri asam gi mathangda chingning khaibagi thodokta Arunachal Pradesh ta mioi 10 siduna ani suba mi khwaidagi siba state oiri masida natana ichaw amadi chingning khaibagi thodokta Meghalaya da taruk Mizoram da manga Sikkim da ahum amadi Tripura da ama sikre haidi Assam da hauji turel taraga manga gi imai kiningai oiba Fibam da cheli Assam gi district kungani thoi da leiba mioi lakh manga rom ising ichaw gi awaba mayoknari Sikkim da chingning khaibagi thodokta Indian Army gi personnel ahum sikhibaga loinana atopa personnel taruk thiba khangdana leiri Sikkim gi la chung amadi chungthang khungang da chingning khaibana maram oiraga lam koiba mioi lising amaga chatu ka humfutaraga nipan thorakpa ngamdana leiri Manipur da ising ichaw na maram oiraga yum lising ahum hena amanga ta thokre Tripura gi turel singsu khudong thiningai oiba thakta leiri cherak sida awang nongpoke state lengak sing na mari leinaba department sing da lokhat payaba thabak thoram sing lokhatnaba khangan khibaga loinana mahai tampham sang ayamba thonglon sinkre amasung rescue operation chathari haidi